Akisbani Imphal Nolini Devi na Paupajari Ahanbada Modu Ipapau All Assam Manipuri Youth Association na National Highway Kuntramapangi Assamgi Sarukta Haukiba Nongyadagi counter blockade Sataba Hokre Manipurda Hauji Pawada COVID vaccine dose la kuntare lising humputara nipan hena kapkre BJP Luzingba Pramod Chawan Goagi Anagwa Mukhyamantri Oina Wasak Lokre Amishung Kendra ki Shiksha Mantri Dharmendra Pradhan na hairi Kunmathui suba sahisa asi Gyan Loksingi Oiba sahisa ama oigani amashung masida IIT Bombay na achauba thaudang logani Leibag asida huji odiba COVID-19 gi phibam yenglaga tabiriba singna laijat asida gi ngakthoknaba makhagi niyam singsi ngakna chatpina ba haijari vaccine kapa yarba mipum khudingmak suksoi soidana vaccine kapthokpiyo face mask supiyo social distancing suksoi soidana ngakpiyo kucha sengna hamdokpiyo amadi mai mit sengna tathokpiyo hobjik mapungoi papaw Southern Angami Public Organization Sapona Imphal Dimapur lambida kauriba matam kaktaba ban ki mayokta All Assam Manipuri Youth Association na National Highway Kuntramapan ki Assam ki sarukta haukiba hingnongyadagi counter blockade chathaba hokre adumanamag Imphal Jiribam lambida mal puba yawna passenger gari sing chathok chasin tawbagi sang hengalakle masigi matangda aikhogi pawmi ki pawdam Manipur ki lifeline ama oiriba National Highway number 37 Imphal Jiribam lambida gari chenbagi chang noma ge hengalakdi masi Nagaland best tawba Southern Angami Public Organization na National Highway number 2 Imphal Dimapur lambida total ban satakhiba amasung All Assam Manipuri Youth Association na National Highway number 39 da indefinite counter ban satakhibadagini haibatai Hauzik National Highway number 37 Imphal Jiri lambi gi fibam ase ka hen afaba oidragashu nongbada tangai fadana changdraba yadraba potchei amasung atopa mansang puba garising leptana Jiri lomdegi tholakdi amasung ahangba garising su leptana Imphal lomdegi changlakdi masigi mathakta state atopada chakhigadaba mi puba night super bus sing amasung state atopadagi changlakpa busing su lambi asida chatnari Ningsing bayay ngarang su Imphal lomdegi ahangba thau tengki garising amasung LPG bullet garising security escort ka loinana chatkhibani maram aduna ahing nungthin khaktana chatliba yamna maru oiba lambi asi world class standard lambi oihanba tangai fadre amarumda lambi paring asida leiriba kaithel amasung school chatpa matamda matik chaba traffic police thambiduna mathau tawhanba mathau tai Akasbani Imphal gi pawidamak nonedegi agui kamai Rajya asigi oina hauji pawbada COVID vaccine dose la kuntaret lising humputara nipan chamga marputara mapan kapkre ahanba dose ki oina laktara manga lising kuntra mari sanipan kunmathoi ani suba dose ki oina laktara mathoi lising humputara nipan chamga taret aduga precaution dose na lising humpumanga chani humputara mathoi kapkre Ngasigi oina pung tara mathoi phawbada vaccine dose taruk kapki Amarumda ngarang Manipurda miyoi ahum nauna COVID-19 positive oiki aduga miyoi ahum na naba phaki Rajya ki Hakshal Bibhag na ngarang numidang wadam thokpa cherol amada hai haukiba pung kunmarida puna sample sangma kuntra test tawbagi manungda miyoi ahum nauna positive oiki bani positive oibagi sang sada sinodasmik tarukni naba phakiba apunba masing lakama lising kuntra mari chamapan kunmari sure Naba pabagi sang sada marputra nipan dasmik mari anini hauzik active case ni fuledi. Kendra ki Koila Mantri Prahlad Joshi na haidi Assam ki Darang Jila da lupa koti ani sangna corporate social responsibility project sing paikhalagani Darang Jila da zatpa kungset amada Sri Joshi na wapang masi lauthoki bani Sri Joshi na hai Pradhan Mantri Narendra Modi ki lusing makhada Jila asida singtha ningai oiba project kaya paikhatle masina lamda masiki miyamda sel tungi lamda kanaba piba ngamlagani ICAR Research Complex NEIS Region Umyam amasung Ramkrishna Mission Johara na sinduna nongmagi oiba Agriculture Technology Outreach amasung Capacity Building ki thorum ama Sela Bolagans da pangthokre Therumasi ki mapung oiba pandamdi Sela Bolagans da leiriba tribal lomi singi phibam phagat hanabani Tauram juda khangalaba lomi singda mission asina lau singu ki lamda sijinanabagi damak lupa lakh manga gi senpham singsu yenthokhi
बेनिफिशरी मरफू हेनबदा सेंटंगसिंग अदु येंथोखिबनी ICAR रिसर्च कॉम्प्लेक्स की डायरेक्टर डॉक्टर BK मिश्राना थौरम तुदा वांगांग बटाहाई लौमिसिंगदा खुदोंचाबा पीरिबा असिना लौसिंगुगी लमदा हेना कानाबा फंगलगनी ताबिरिबा पावसी आकाशवाणी इम्फालदगिनी बीजेपी लुचिंगबा प्रमोद छावन गोवा की अनौबा मुख्यमंत्री ओइना वासक लौख्रे पनाजीते लेबा डॉक्टर श्यामा प्रसाद मुखर्जी स्टेडियम दा पांगथोकपा वासक लौबगी थौरमदा श्री सावनबु मुख्यमंत्री ओइना वासक लौखिबनी मसी थारगा श्री सावनना अनिरक सुबा टाउनगी मुख्यमंत्री ओइरे वासक लौबगी थौरमदा प्रधानमंत्री नरेंद्र मोदी ngaksil मंत्री राजनाथ सिंह अमसुंग अतै सकनाइरबा मियोय कया सरुक याखी थौरम तुदा मियोय लिसिंग तरा हेना तिनखी डॉक्टर सावन नॉर्थ गोवा की संखालिन विधानसभा केंद्र दगी कारखिबनी अमरोमदा उत्तर प्रदेश की नौना कारकलबा MLA सिंह ngasi वासक लौरगनी प्रोटेम स्पीकर ओइना खलबा रामपति शास्त्रीना MLA सिंह अदुबु वासक लौगनी राज्य विधानसभा की अध्यक्ष की मिखल हयेंग पांगथोकनी प्रधानमंत्री नरेंद्र मोदी ने हाइरे सरकार ने पाइखटपा गवर्नमेंट ई-मार्केट जेम की थबक थौरमदा स्मॉल एंटरप्रेन्योर सिंगना अचौबा थौदांग लौरी मांगना हाई टेक्नोलॉजी की खुथांगदा साखोय थौरांग की थबकदा मसीना हेना मपुंग फाहनबा ngamle श्री मोदी ने हाई लेबा असिदा गवर्नमेंट ई-मार्केट ना अहोंबा कया पुरक्तुना अचौबा कंपनी सिंगी पोथोकसिंग योनबदा मार्केट असिना अचौबा मतेंग ओइरी अनौबा भारत अमगी मंगलान सागतपदा जेम असिना अचौबा मतेंग ओइरी केंद्र की शिक्षा मंत्री धर्मेंद्र प्रधान हाइरे कुनमाथोय सुबा चहिसा असि ज्ञान लौसिंगी ओइबा चहिसा अमा ओइगनी अमसुंग मसिरा IIT बॉम्बे ना अचौबा थौदांग लौगनी IIT बॉम्बे कैंपस की नौना साबा हॉस्टल संगाबगी थौरमदा मंत्री ना हाई हौजिकती ज्ञान लौसिंगदा युमफम ओइबा इकोनॉमी अमसुंग सर्विस सेक्टर की इकोनॉमी रोमदा चंगसिलक्ली mahang hai IIT Bombay dagi pass tawrokpa mahiroi singda migi makhada thabak tawbagi mahutta atai mioi singbu thabak piba amadi entrepreneur sing oina ba hotnaba romdana hena meeting sangadabani Mapal Thauram Mantri Dr. S. Jaishankar Sri Lanka gi numit humni gi khongchatta ngarang Colombo da tungkre numit nini pangthokadaba BIMSTEC ki mantri singgi mifamda Sri Jaishankar saruk yakani Twitter da thagatpa warol amada Dr. Jaishankar na hai BIMSTEC ki mifam manungda tongan palibak singgi lusingba kayagasu leibak ki madi ki matang da wari sanagani BIMSTEC ki mifam loiraba tungda Dr. Jaishankar Maldives sa satkani Matang thagi amada New Delhi ki Talkatore Stadium da pangthokadawriba pariksha pe charcha gi thoramda mahiroi sing mama mapa sing amasung oja singa Pradhan Mantri Narendra Modi ga hakthengna da wari sanagani Twitter da thagatpa warol amada Sri Modi na mahiroi singda akiba leitana parikha thabada hena thauna leina thaba ngamnabagi damak pangthokliba thorum asida saruk yabina bahairi Lebak asida hauju phawbada COVID ki vaccine dose koti 134 lakh kun ki mathakta kaukre केंद्र की हकसेल अमसुंग याइफे युम्बाल मंत्रालय न हाई हौकिबा पुंग कुनमरिदा कोविड के अनौबा केस लिसिंग अमा सामरी हेना थेंगनखी हौजिक लेबाक असिदा कोविड के एक्टिव केस लिसिंग 13 की मथक्ता लेरी हौकिबा पुंग कुनमरिदा कोविड के अनाबा लिसिंग अमा 4 हेना नाबा फकीबगा लोइनाना लेबाक असिगी ओइना कोविड 19 दगी नाबा फरपगी चांग सादा 39.8 यौरे ओलंपिक दा अनिरक मेडल फंख्रबी भारत की PV सिंधु ना स्विस ओपन बैडमिंटन चैंपियनशिप की नुपी की सिंगल्स टाइटल लौरे PV सिंधु ना स्विस ओपन बैडमिंटन चैंपियनशिप की नुपी की सिंगल्स टाइटल लौरकपदा प्रधानमंत्री नरेंद्र मोदी ना नुंगाइबा फोंदोखरे मुंबई की DY पटेल स्टेडियम दंगरंग सानकीबा IPL क्रिकेट दा पंजाब किंग्स ना रॉयल चैलेंजर्स बेंगलोर बु विकेट 5 दा माइथीबा पीखरे मुंबई की ब्रबोन स्टेडियम दा सानबा अटोपा मैच समदना दिल्ली कैपिटल्स ना मुंबई इंडियंस बु विकेट मरिदा थोइखरे ngasi गुजरात टाइटंस का लखनऊ सुपर जेम्स का मुंबई की वांखेड़े स्टेडियम दा नुमिदांग पुंग 8 मखाइदा सानगनी लोइसिलकपदा COVID-19 दगी ngakthoknaba vaccine kapthokpa face mask suppa phut taruk lamnana leiba khutcha amati maimi taru tarana thamba haiba achamba thawungsing asi ngakna chatpinaba amuk hanna ningsingjari अरोइबदा मरुइबा पाउ अमुक हन्ना ऑल असम मणिपुरी यूथ एसोसिएशन ना नेशनल हाईवे 38 की असम की सरुकता हौकिबा हिंग नोंगयाइदगी काउंटर ब्लॉकेट चटबा हौक्रे मणिपुरदा हौजिक फावबदा कोविड वैक्सीन डोज 1,69,919 हेना काउक्रे बीजेपी लुचिंगबा प्रमोद छावन गोवा की अनौबा मुख्यमंत्री ओइना वासक लौक्रे
अमशुंग केंद्र की शिक्षा मंत्री धर्मेंद्र प्रधान हाइरी कुनमाथुई सुबह सहिचा असि ज्ञान लौसिंगी ओइबा सहिचा अमा ओइगनी अमशुंग मसिदा IIT बॉम्बे ना अचौबा थौदांग लौगनी पाउलोइजरी।